mayam punamukpu khurumjari loina mayam punamukta nolukna haijari madudi maitai mitaibu ST list channanaba honabada changchalliba khongjangsingi manung channa Misscall campaign asisu saruk yabiu amadi mai pakhanbiu loina lamdam asida leibiriba ichilinaw khudingmakna Misscall pibiduna aikoina khanjariba aikoina target tawjariba masing asi yawnanaba honabada adumdu saruk yabiu hauji makti internet ki khudong chaba hena mapung phana leitribanina hiram sigi maramda hena aware oibiraba ichilinaw singnasu khangriba ichilinaw singda haibiduna hairiba campaign asi saruk yaminasi imalaba kanbada akoi punamaki thodang lei haibasi kawbidana soidana Misscall pibiu ai number haijage 8732042511 amtanga hanna haijage soidana Misscall pibiu 8732042511 ima leibak pu kanminasi ima leibang yai phare khurumjari